ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯍꯨꯔꯥꯟꯈꯤꯗ꯭ꯔꯕ ꯅꯨꯄꯥꯃꯆꯥ꯫ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯐꯖꯔꯕ ꯃꯣꯅꯥꯁꯇꯔꯤ ꯑꯃꯗ ꯂꯝꯕꯣꯏꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯐꯥꯎꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯌꯥꯝꯅ ꯍꯩꯔꯝꯃꯤ ꯑꯃꯗꯤ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯥꯛꯄ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯑꯐꯥꯎꯕ ꯑꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯃꯃꯥꯟꯅꯕꯗꯒꯤ ꯄꯣꯠ ꯍꯨꯔꯥꯟꯕꯗꯨ ꯁꯥꯇ꯭ꯔꯁꯤꯡꯗꯨꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯣꯖꯥꯗꯨꯗ ꯄꯥꯎ ꯇꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯝꯕꯣꯏꯕ ꯑꯣꯖꯥꯗꯨꯅꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯦ ꯍꯨꯔꯥꯟꯕꯗꯨꯒꯤ ꯃꯊꯛꯇ꯫ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯑꯃꯨꯛꯁꯨ ꯁꯥꯇ꯭ꯔꯗꯨꯅ ꯑꯃꯨꯛ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯑꯣꯖꯥꯗꯨꯅ ꯍꯨꯔꯥꯟꯕ ꯁꯥꯇ꯭ꯔꯗꯨ ꯗꯟꯗꯤ ꯄꯤꯗꯦ꯫ ꯑꯗꯨꯗ ꯁꯥꯇ꯭ꯔꯁꯤꯡꯗꯨꯅ ꯗꯟꯗꯤ ꯄꯤꯕꯤꯅꯕ ꯑꯣꯖꯥꯗꯨꯗ ꯍꯥꯏꯖꯩ, ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯃꯣꯅꯥꯁꯇꯔꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯍꯥꯏꯈꯤ꯫ ꯑꯣꯖꯥꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡꯗꯨꯒꯤ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥꯇ꯭ꯔꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯗꯤ ꯑꯐꯕ ꯅꯨꯄꯥꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯅꯈꯣꯏꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤꯅꯣ ꯈꯪꯂꯦ꯫ ꯅꯈꯣꯏꯅ ꯃꯣꯅꯥꯁꯇꯔꯤ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯈꯣꯏꯗꯤ ꯑꯇꯣꯞꯄ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯤꯡ ꯆꯟꯕ ꯐꯪꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯍꯨꯔꯥꯟꯕ ꯅꯅꯥꯎ ꯑꯁꯤꯗꯤ ꯀꯗꯥꯏꯗ ꯃꯤꯡ ꯆꯜꯂꯨꯅꯤ? ꯃꯍꯥꯛꯇꯤ ꯍꯧꯖꯤꯛꯐꯥꯎ ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤꯅꯣ ꯃꯁꯥꯅ ꯃꯁꯛ ꯈꯪꯖꯗ꯭ꯔꯤ꯫ ꯑꯩꯅ ꯇꯥꯛꯄꯤꯗ꯭ꯔꯕꯗꯤ ꯃꯍꯥꯛꯄꯨ ꯀꯅꯥꯅ ꯇꯥꯛꯄꯤꯒꯅꯤ? ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯍꯥꯛꯇꯤ ꯃꯍꯥꯛꯄꯨ ꯆꯠꯍꯟꯈꯤꯕ ꯉꯝꯂꯣꯏ"꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥꯃꯆꯥꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯟꯈꯤꯗ꯭ꯔꯦ꯫ ꯀꯣꯟꯅ ꯃꯍꯥꯛ ꯑꯐꯥꯎꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯛꯈꯤ꯫